Coordinating on Manipur Integrity Kokomina gi Maikaidagi khoi North Eastern Region da Narco Terrorist Emergency ama athubada lauthopa amadi state asigi oiba dedicated anti narcotics bureau ama sembinaba Bharatiya Janata Party BJP Manipur Pradesh ki General Secretary ke 𝗖𝗛𝗘 da cherol ama pisankhre habani oja hojik leiriba khoi ge Manipur gi North East ki oiba jaga sing sida sumaina North East Narco Terrorist Emergency lauthopinaba dedicated anti narcotics bureau ama thambinaba sangsalakliba khongthang ase kamaina yengbe oja kari habini aigi motadi hujikse taseng ha kan nakoi no myam wanari je sana bagi lanpham ama haitare ko hingna na bagi lanpham ama yam chauna akoi gi mayoknari na haithamjage masisida akoi na khwadigi maru poch kari no haiba question namsu lei hingna na bagi lanpham manama le masida akoi gi submit loan akoi gi leriba mausa gi punsi mahing loinamak amrom da kaira bane Manipur miyam kamaina hingige haibase masi yamun na yeng khang ma mathau ta rain khale khang da ta ga su hingine ba sida hoi drug ki high problem sidi akoi gi Manipur katagi sunate drug ki problems de akoi gi leriba North East ki region sida awaga thangnaru bunina arubu khadi leini always kai gi no haiba kan de akoi na leminariba akoi gi thangnariba yumlonaba lamse akoi gi drug ki yam chauna adugumba factory hangba lam mamane adu ta gadi akoi gi thangnariba yumduna yu ta tan sunga kan sida akoi romda yu bottle ama pu lak pe yaroi na hai ta gadi ngamdori braw ngamni hai ta gadi adugi athengba akoi gi thingnanaba proktanaba natraga akoi romda lanhan laktanaba kudo kano singse measure singse lakot mathau tar kana lakot toino akoi na civil organization lakot toiro adugi thorak thotang do kuire keno thainagi myam adagi loop myam na se sida akoi gi organization myam na nisha thingbi khongjing myam sangi ngasi o kyam successful loige khara oi de adu total da thingma ngamro ngamme hai tar thobiro pawgo chago samina se sala kan se sidana akoi leijna sini bazamang ta torisna sini khang na bonga tuna to aduna kari hai tar akoi gi area khara focus toge hai tar gadi drug ki area sidi tasena kan akoi gi leiba system akoi gi police home department ki leiba tongan mai kayat leiba narcotics and affairs of border natro adagi NDPS ki ek makhas de mi ji kamain tawduna phara kan da moida sajai pi da cannot pi da ga karam kingpin phara ge Manipur amaka phage nupa amaka lukhose jaw ko nupa amaka phai magi yumdagi karor kyam gi drugs purai phangi pasel su phange ko nupa du ko na thadokre kamaina magi nate magi driver ne driver gi Manipur gi driver di senyam paiba driver tai ne natro lupa crore ga pai kan sida mi gi driver oita gi driver loi bna pa du di pasa sen hepet pai mane ba luko sei jo bna pa do khoi jum tak ki matang da hai kan sum khana wane go ana matam du da police officer amaga yamna senior bu kilam gana drug phai nupa kingpin akoi gi additional SP Brindana phagi bani adugi nupa adugi mathak thangali ba charge sit lokthokani na laiba keno akoi gi government ki kaya chingne adu eta gadi accountability hai de batare drug ki lang nisha gi lang sida gi akoi gi ngakthok pi na ba leiba system se government na set leiba lengak na semba adugumba system ma leiba na tro excise department adagi narcotics department natro adagi intelligence department mayam le adu eta gadi phari ba sing sida ngasi bu phari sing sida koi gi macha haitare mules transporters adu ma tane kingpin je kana na phar ge kingpin nam ka phaba du bo
ꯃꯥꯒꯤ ꯅꯠꯇ꯭ꯔꯦꯅ ꯀꯣꯔꯠꯅ ꯋꯦꯜ ꯇꯧꯔ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯔꯝꯕꯒꯤ ꯋꯥꯍꯩꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯟꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯣꯏꯕꯀꯣ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯁꯨ ꯇꯥꯕꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯨ ꯐꯅꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯐꯥꯗꯔꯒ ꯍꯥꯏꯕ ꯃꯊꯧ ꯇꯥꯏꯅ ꯑꯗꯨ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯒꯣꯔꯃꯦꯟꯠ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅꯁꯨ ꯄꯨꯒꯗꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯏꯊꯤꯜ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯃꯤꯌꯥꯝꯅ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯈꯜꯂꯤꯒꯦ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯒꯦ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯌꯦꯡꯕ ꯃꯊꯧ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯅ ꯅꯥꯀꯣꯡꯗ ꯍꯥꯞꯄꯣꯏ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯃꯤ ꯃꯇꯝꯗꯗꯤ ꯀꯩꯝ ꯆꯪꯉꯣꯏꯕ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯐꯖꯗ꯭ꯔꯥ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯤꯡꯁꯦ ꯇꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯃ ꯋꯥꯔꯤꯉꯩꯁꯤꯗ ꯃꯩ ꯆꯥꯛꯏꯉꯩꯗꯗꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯉꯣꯟꯗ ꯔꯤꯂꯤꯐ ꯄꯤꯕꯗꯨꯅꯤ ꯔꯤꯂꯤꯐ ꯄꯤꯕꯁꯤ ꯀꯔꯝꯕ ꯔꯤꯂꯤꯐꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯃꯩ ꯆꯥꯛꯏꯕꯗꯨꯗ ꯃꯨꯊꯠꯅꯕ ꯅꯝꯕꯔ 1 ꯑꯗꯒꯤ ꯆꯥꯛ ꯂꯥꯝꯃꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯁꯦ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯗ꯭ꯔꯒ ꯐꯥꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯟ ꯇꯧꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯑꯃ ꯂꯩꯅ ꯑꯩꯈꯣꯏ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁꯁꯤ ꯀꯗꯥꯏꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯕꯗꯤ ꯗ꯭ꯔꯒꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯁꯨ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯅ ꯁꯤꯁꯤꯗ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯎ ꯈꯣꯡꯉꯤꯕ IDPꯁꯤꯡꯁꯤꯅ ꯊꯧꯔꯤ ꯄꯥꯏꯔꯀꯥꯟꯁꯤꯗ ꯊꯧꯔꯤ ꯌꯥꯟꯅꯤꯅ ꯍꯥꯏꯔꯛꯏꯕ ꯊꯧꯔꯤ ꯌꯥꯟꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦ ꯌꯥꯏ ꯈꯪꯃꯤꯟꯅꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯅꯨꯄꯥꯅꯤ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯨ ꯈꯥꯡ ꯇꯥꯔꯗꯤ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯈꯥꯡꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏꯗ ꯍꯌꯦꯡ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯈꯤ ꯇꯥꯔꯒꯁꯨ ꯖꯄꯥꯟꯒꯤ ꯍꯤꯔꯣꯁꯤꯃꯥ ꯑꯃꯗꯤ ꯅꯥꯒꯥꯁꯥꯀꯤꯒꯤ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅ ꯋꯥ ꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯅ ꯆꯥꯎꯈꯠꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯗꯦꯕꯂꯞ ꯑꯣꯏꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯗ ꯋꯦ ꯐꯣꯔꯋꯥꯔꯗꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯗꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟ ꯆꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯕ ꯃꯇꯝ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ